Ukraine gi lan Kansillakpa Nungnangningai oi. Ukraine da sathariba lan Kansillakpa gi phibam da United Nations ki anoba right ship na Nungnangba phongdokre. Ningthauka ba numita maha ki posting haukibaga loina na anoba right ship na Ukraine gi lan Kansillakpa gi matang na Nungnangba phongdokhibaga loina na misam sing ngakpi senbigada bani amasung makhoi da ngakpi senbigada bani haikre. Geneva da UN High Commissioner for Human Rights na office paiba hauba hanba numita paumi sing da haiki madude lan kansilan bagi phibam khudingmak na aikhoi bo aduki matik nungai hande taseng namak asigumba thokdok ase hauzik Ukraine da thokle ningthauka bagi angan bada Russia na kamikaze drone sing sizinaduna kipta inau na attack sathakibane hana UN Rights Office paidamba Chilean President Michele Bachelet ki mahut siliba Turk na haiki madude drone attack sing asigi matangda ground da ladiba ikhoi ge kalik sing na pau pirakhe civilian object sing amade civilian sing bo target tawda bai base lan gi matamda aduki matik maru oi haina palladuna Turk na haike madude mi kunglaba urban area sing da masi yamna luna thoe Moscow na numit nini chupna kip amade Ukraine gi mafam kaya da paksan na missile strike sing chathakiba matung sayolama chapsana kanaraga ningthauka ba numit ke drone strike sing ase chatharakibane October 10 amasung 13 da chathakiba sathi da attack sing adu Russia na February 13 da mapung phana landa ba hokibadage Ukraine gi tha kaya suraklaba conflict adu da khwaidagi sathi ba missile strike ni haina longna re Ukraine gi Donetsk region da Akanba Maongda Khut Thoknare Ukraine gi Donetsk region gi town ani da Akanba Maongda Khut Thoknare haina Ukrainian President Volodymyr Zelensky na phongdokre mahak na haikibada Donetsk amadi Luhansk region da nahuna na khut thokna bagi thokdok sing asi kangkhalakle Donbas industrial region ge manungcha na hairiba lanmi sing asi lairibane kha thangba sarukta strategical gi oina maruaiba Kherson province laire haukiba tha da Russia ge President Vladimir Putin na Donetsk Luhansk Kherson amadi Zaporizhia bu annex tawkibagi thawangbu Ukraine amadi masigi khongbu oina satminariba Western ally na masibu yaning da phongdokhibane Russian lanmi sing na maruaiba industrial town lisi chanak samade Severodonetsk po June namadi July tha da loksin khraba matung tarakpada Bakhmut ta target tawrakle haujik Donbas ki maruaina khut thoknariba se Soleda amade Bakhmut ne nongmaijing numita Russia gi forcing na Ukraine gi position kaya amada bomb kapsin dune attack sathakhe Ukraine Armed Force ki General Staff na phongdokhibada target tawrakhiba du da Kherson region yaure Ukraine military gi analyst oiriba Oleha Jadanov na phongdokhibada Bakhmut ki awang thangba sarukta Akanba Maongda khut thokna bagi thawong sing chathare Ukraine gi lanmi sing na Russia gi lanmi sing bu Torsk amade Sprine town da changsilakpada thingba pi khre Russia na town ani asi da changsinana ba warep lau khre aikhoi command gi su reinforcement divert tawduna Russia na superiority oiriba area sing da counter tawna bagi damakta artillery amadi ahenba personnel sing thazille Russian Defense Ministry gi maikai dagi phongdokhibada Ukraine gi lanmi sing na Donetsk Kherson Mykolaiv region da changsinana bahona rakhiba si da Russia gi lanmi sing na takthokre Ukraine gi lanmi sing da chauna misimina thokhan khre Ukraine gi military amade energy gi target ta long range position guided weapon sizinaduna target tawgadawre pro Russian military channel Rewar na phongdokhibada Ukraine gi lanmi sing asina Belgorod town da attack satharakhe hairiba town asi Russian force gi lanmi paifam oina sizinaribane anti aircraft unit sing sizinaduna ayamba attack sing intercept tawre adum moinamak airport ke manak nakpa mafamda ahuba pokhai bagi makholani taba phangkhe thokdok adu da miyoi ahumde ashok apan nangle Ukraine force na Donetsk city da bomb kapsin duna amanga ta thokale haina Russia na back tawba administration gi hena phongdokhe Ukraine gi southern military command ge spokeswoman amana phongdokhibada Russia gi lanmi sing asina ammunition yauna equipment sing gi awad apa mayok na re masi maru oina Crimea bridge da amanga ta thogan khraba matungda supply gi potsai sing honjilak na bahona bada ngamdabadagi oigani haire North Korea na nuclear test tawri haina ngangnari ngai cherakta South Korea na military exercise pangthokpa hokre North Korea na nuclear test pangthokli haina ngangnari ngai cherak asida South Korea na military exercise pangthokpa hokre haina official report amagi matungina phongdokle thangja numita loigada ba South Korea gi military exercise asi Japan amadi United States su yawgadawre
North Korea na mamangi matamda amukta tawkhidriba mawongda khulai changyang kaya ama pangthoklingai cherakta South Korea na su exercise asi pangthokpanai. Aroibada tabiriba pumnamakpu thagatjari.